15 August haibadi Independence Day numit adugi ahing amagi mamangda chahi 33 ta fariba ruchi yamna haraugrami mahaki yumatugi mathaktagi hanglaba tiadu munna yengduna leptuna lerami maramdi hayeng ayuk yobaga hanglaba tiadu Telangana pungthan thankragani tawbaibudi Telanga paiba amati 15 August ki ningtamba fangkibagi harauba du atopa te singdaki special oihali numit aduda all Delhi ki manungda leiriba yumsing adugi mathagadu yengbagi penba naide amadi fajai ruchi su chahi adu mahaki madomsagi mayumda mado pumnamakpu yengba all Delhi da laklami adubu mahaki madomsagi yumadugi mathaktagi karigumba amasu uva fanglami chahi kayadagi kanamata lainadana taaduna leiba yumjao ama C145 yumjao adu ruchi gi madomsagi yumadugi hek mamangda leirami yumjao adu hojik mallaba yumjao amadi uchek singi mahum safam ama oirami adubu numidadu ruchi na hanglaba tiadu yengduna leiringaida ikhang khangaudana yumjao adu dagi kanaguma mana kappagi khonjel ama tarami khonjel adu hanubi amana anaba khangba ngamdaduna kappa sumalami nubi aduna kanaguma mabu mahaki mateng pangbiu haiduna kauraga kappa sumalami ruchina yumaduda munna yenglobada yumadugi thongna wadugi manakta hanubi nubi ama leptuna leiba urami yumadu khara thapna leibana maramoibana ruchina hanubi adugi masakatu fazana mayek sengna uva fanglamde adubu hanubi aduna lebliba adu mangonda yengduna leblibani haibadudi khangba ngamlami ruchi mado urubadagi yamna kirami amadi maning leithoktuna yumadugi mathaktagi chenduna kumtharaklami ruchi na mahaki ka adu yaudifau maning leithoktuna yenglamde yumjao adugi thongnauda urakhiba hanubi nupi adubu mahakna fattaba mangni khandoktuna uchinna chinna numit adugi ahing adu tumki mathangi numit nongalaba matungda mayam pumnamak Independence Day gi wishes mayam adugi marakta masa ki Telanga painanaba sem saduna leirami adubu ruchidi mamangi ahingda mahakna okhiba hanubi adugi maramda khanduna leirami adubu mahakna all Delhi gi machu kayagi Telangana thallaba atiadu yengkhalubada mapugning adu khara haraurami amadi mahaksu mahaki Telanga adu painanaba hotnarami ruchi na mahaki Telanga adu paige haiduna tawbaga adomdagino ikang khaudana nung macha ma paiduna lakhi amadi ruchi gi Telanga adu da tharami ruchi gi Telanga adu nung macha adu na panbadagi segairami mado bada ruchi mathwai adu yamna nungairamde adubu mahakna yumjao adumda yenglobada Telanga ama kaktuna paiduna laklaga yumjao adugi thongnaudagi manungda changkhiba urami mahaki Telanga aduda nungna tharakliba misagatu kanano khangdringaida mahakna Telanga anopa ama fanglami amadi mahak kanamatada karimata hairamdana yumjao aduda Telanga adu loba chatlami ruchina yumjao adugi manaki yoraba matungda yumjao adugi thong adu hangdoktuna leiramba thengnakhi misu amata leitaba yum adugi thong adu hangdoktuna leirambadu ubada ruchi wakhaladu kharabudi nungairamde adubu mahak karimata khanthaba tawdana yumjao adugi manungda changkhi yumjao adugi manung adu pungmam mamlami matang aduda ruchi gi mineng adu thongnau adugi manakta taatuna leiriba Telanga aduda tarami ruchi na Telanga adubu khungi haiduna tawbaga ikang khaudana mahakna karigumba pot ama pattuna pumdana leibagi namthiba manam ama namlaklami manam adu yumjao adugi bathroom adugi manungdagi lakpa oirami maduda ruchina bathroom adugi thong adu hangdoktuna yenglobada mahakna okiba adu mahak thajaba ngamlamde amadi pungak ngaklami bathroom adugi manung aduda hanubi amagi asiba haksang ama taaduna leiramba thengnakhi hanubi adugi makoktagi isu chentharaklami amadi hanubi adugi masak adu yengbada yamna kirami ruchina mado pumnamak adu yengduna leiringaida ikang khaudana siduna taaduna leiriba hanubi adugi mamid adu khangpang pangthoraklami hanubi adugi haksang adu angakpa mawngda lenglaklami hanubi adubu ubada mahak haugatnaba hotnaba sumalami mado ubada ruchi kimanduna kanna laukhi amadi yumjao adugi mapanda kanna chenduna thoklaklami mahakna madomsagi mayam adu yoraba matungda mahaki ka aduda chatpada siridagi nathaduna makada tarami adubu mahakna wakhal taraktuna mamit pangthorakpada
mahaki ka adugi manungda hiptuna leirami amadi mahaki madomsa mahaki manakta famduna leirami madomsa bu ubada madomsa da kanna konduna hikla duna kaplami amadi yumjao aduda hanubi ama siduna taduna leire haiduna hairami mahaki wahya du tabada mahaki madomsa pungangaklami mahaki madomsana yumjao adu chandni choki ariba yumsing manungda amani yumjao aduda janki kauba nupi ama leirami nupi adu yumjao aduda mathanta leirami amadi mahak yumjao adugi mapanda sungthok thoklamde mafam asigi mi singna hainabadi nupi adu yamna phatlamde chahi kharagi mamangda nupi adu sikhi amadi hapta amamo wafam asigi maramda kanamatana karimata khanglamde yumjao adugi manungdagi namthiba manam namlakpatuda mi kharana yengba changluraba matungdata janki devi hariba nupi asi bathroom da tusinbadagi I khakdaduna sire haibasi khangba ngamki haiduna hairaklami madomcha ki wafam atu taraba matungdata ruchi masa pumbagi tu adu chap yunglami numit adudagi ruchi madomcha gi mayumda achinba thabak natana sungchat chatkide adubu ruchi hanubi adugi nabagi tengthaga loinana kapagi khonjel adu kauba ngamgani haiba thajate adomna wari asigi maramda kari khali haibadu comment ta soidana ibiramu Facebook ta Manipuri horror story gi Facebook page fu follow tobiramu loinana karigumba wari asu mayamna pambi paragadi channel asibu subscribe tobiramu amadi video asibu like and share amamda tobiramu mathang gi video da amuk unarasi habsga loinana yengkopam loyangan bana mayam pumnamakpu kainabagi yathang nejari